Aming Ngangbam Bomsa Basikong Senfam na Chengum Thaba gi thabak tori haitare. Chengum Thaba horak pasi Akhoi gi family gi oina akhoi gi yamba ahan sina hobby oina horak pani 1996-7 swaida adagi commercial oina akhoi gi horak pasi 1998 po jon ba horak pasi adagi sum tam tam sum chauthorok haitare. Chengum Thaba se ahan badadi yamna akhoi gi market nungairamde yon bagi kaino se mayam da awareness leitabani na ado haujikti adum yam fazana sinfam ama oina haidi hingbangam bagi sinfam ama oina mi amagi adu tawba yare adum fazana paisa tan ba yare haitare adum akhoi se adum family business ni ado pulaf ki oina turnover se 8-9 lakhs muk leiramgani ni khale ado akhoi si farm sine puthoi se up down budi khar lei ado 50 to 100 ti adum akhoi delhi gi puthokpane ado hauji ki di market ki problem se akhoi na su hana khara adum kuirabani na magi marketing network hai tare kanada kari pi ba nungti gi ado gi kaino se hana senbani na hauji ki di problem leite chengum thaba gi thabak se magi raw materials hai batare input cost si gi 90 to 98% se adum local ni aduga 5% gumbadani mapandagi laurise chemical gumba akhoi gi adagi plastic gumba khara khaktani ado total input cost sigi 5% khaktani mapandai loise ataidi sidai ngakta charu menoina raw material se charu ni adagi maru gi da hairaga na fau haire adagi gehu su adum tawbudi tawe do fau su akhoi sida adum thoe menoina adai charu se sida sum thoobani na atai ising nungsing kari kara du de adum leijare do input ki course se 90% sidagi loina phangbani na akhoi na manage tawbudi yam nungai hai tare sida loina mak thokjarabani na ahan bada khar wabasi market ki consumption si am nembani na ada akhoi na ihan hana akhoi gi dukan da yon bachat pasida leiba lakpa kangbu na hangi basi sigi pot chi karino haibadagi market se tawba howe hai tare adagi sum lakpasina matam khara expansion tawrakanda na akhoi gi technology gi problem akhoi gi mapung phade technology mapung phada bagi problem se lai khara yamna thaba horakanda adagi sum lakpasina haujikti technology su khara adum mapung phare adai market su adum demand su adum leire marketing tawba haibagini hai singbadugi khaktane do haujikti ayamba adum solve tawe haitare achievement se akhoi gi Solanda laiba ICR Directorate of Mushroom Research na moi chai kudingi Progressive Mushroom Grower Award haina amma hek pi bani mi manga taruk taret nipan moi selection tawraga all India gi oina aduda 2012 ta akhoi shigi farm sigi oina su moina recognition pire moi pi base criteria khar leibani akhoi gi innovative idea plus aikoigi social responsibility moi ani si yengaga pibirakpani 2012 ta haujik thari se akoina yamba main oina thari se oyster mushroom ni adagi mamangda button mushroom khara trial tawkre ado pothok to kaya yaude ado mai se haubudi dum hauba ado pothok se yamda ba hai tare adagi sita ke khara trial tawkre adu su pothok yamna pothok pangam de khoi technology do akhoi viable oirektaba haitare haidi chaurak moi thoklei duga changi duga adai matam changi duga khitang viable oirektaba adagi anaubuda haujiki aina haijakiba cordyceps militaris to madu market to khara fajana haujik initial stage leiribani na khitang budi wari edo product to adum potential leibrana dikhalle chengum thabagi process se ahan bada charu se phaba lauba adagi charu se phaba isida chotba plus masa sengba adagi nong chot khidaba adu lauraga masi ka aga pasteurization gi process amma tawgodabani madu chemical tawgera hit na tawgera adum magi khudong sabdugi matung inna adagi natraga magi kayam chauna chengum thari haibdugi matung inna chemical na tawge su yare natraga hit na anisi manungda amma tawbidragadi akhoi gi risks kitang hele howdabagi haidi magi
ꯍꯥꯟꯅ ꯌꯥꯎꯕ ꯃꯍꯤꯛꯇꯣ ꯐꯖꯅ ꯍꯥꯠꯍꯧꯗ꯭ꯔꯒꯗꯤ ꯀꯟꯇꯥꯃꯤꯅꯦꯁꯟꯒꯤ ꯀꯩꯒꯤ ꯄꯣꯠꯁꯦ ꯑꯗꯨꯝ ꯌꯥꯝ ꯂꯥꯛꯀꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯄ꯭ꯔꯣꯁꯦꯁꯇꯨꯃ ꯇꯧꯔꯅꯤ ꯇꯧꯕ ꯂꯣꯏꯔꯒ ꯁ꯭ꯄꯣꯂꯤꯡ ꯇꯧꯕꯅ ꯑꯩꯈꯣꯏꯒꯤ ꯆꯔꯨ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯣꯁꯦꯁ ꯇꯧꯔꯤꯕ ꯆꯔꯨꯗꯨꯒ ꯊꯥꯕꯒꯤ ꯄ꯭ꯔꯣꯁꯦꯁꯁꯦ ꯁꯦ ꯃꯔꯨꯗꯨꯒ ꯃꯤꯛꯁ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯇꯧꯔꯅꯤ ꯇꯧꯔꯒ ꯀꯩꯅꯣ ꯇꯧꯔꯅꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯊꯝꯃꯅꯤ ꯍꯨꯠꯂꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯁꯇꯤꯛꯁꯦ ꯍꯨꯠꯂꯒ ꯊꯝꯃꯅꯤ ꯃꯥꯏ ꯃꯇꯝꯗꯣ ꯌꯧꯔꯒ ꯑꯗꯨꯝ ꯆꯣꯡꯉꯛꯄꯅꯦ ꯆꯣꯡꯉꯛꯑꯀꯥꯟꯗꯗꯤ ꯍ꯭ꯌꯨꯃꯤꯗꯤꯇꯤꯗꯣ 70 to 80ꯗ ꯂꯩꯍꯟꯅꯕꯗꯨ ꯃꯥꯏ ꯀꯥꯗꯣ ꯁꯦꯝꯕꯗꯣ ꯏꯁꯤꯡ ꯆꯥꯏꯔꯒ ꯁꯦꯝꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯍꯩꯖꯕꯤꯗ ꯍꯥꯏꯗꯤ ꯃꯥꯒꯤ ꯑꯥꯏꯗꯤꯌꯥꯗꯣ puthokga ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯅ ꯆꯍꯤ 5ꯒꯤ ꯇꯦꯝꯄꯔꯦꯆꯔ ꯗꯥꯇꯥ ꯑꯃ ꯑꯦꯚꯔꯦꯖ ꯂꯧꯔꯒ ꯂꯩ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯚꯦꯔꯥꯏꯇꯤꯁꯤ ꯆꯦꯟꯖ ꯇꯧꯗꯣꯏꯅꯤ ꯆꯦꯟꯖ ꯇꯧꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯊꯥꯖꯔꯤꯁꯦ ꯀꯟꯇ꯭ꯔꯣꯜ ꯏꯟꯚꯥꯏꯔꯟꯃꯦꯟꯇ ꯊꯥꯗꯕꯅꯤꯅ ꯃꯅꯤꯄꯨꯔꯒꯤ ꯋꯦꯗꯔ ꯀꯟꯗꯤꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯚꯦꯔꯥꯏꯇꯤꯗꯨ ꯆꯥꯅꯕ ꯁꯨꯝ ꯆꯦꯟꯖ ꯇꯧꯔꯒ ꯊꯥꯕꯅꯤ ꯑꯗꯨꯅ ꯚꯦꯔꯥꯏꯇꯤ ꯈꯟꯕꯁꯤꯃ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯑꯗꯣ ꯁꯤꯖꯟꯒ ꯆꯥꯅꯕ ꯄ꯭ꯂꯁ ꯃꯥꯒꯤ ꯃꯐꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯤ ꯕꯥꯁꯤꯈꯣꯡꯒ ꯅꯠꯇ꯭ꯔꯒ ꯕꯤꯁꯦꯝꯄꯨꯔꯒꯤ ꯂꯣꯛꯇꯥꯛ ꯃꯄꯥꯟꯒ ꯅꯠꯇ꯭ꯔꯒꯅ ꯆꯤꯡꯒꯤ ꯅꯥꯔꯨꯝ ꯇꯥꯕ ꯑꯗꯨꯒ ꯑꯗꯒꯤꯗꯤ ꯆꯤꯡꯒꯤ ꯈꯔ ꯋꯥꯡꯕ ꯈꯔ ꯏꯪꯕꯒ ꯑꯗꯨ ꯂꯣꯏ ꯇꯦꯝꯄꯔꯦꯆꯔ ꯈꯦꯠꯅꯕꯅꯤ나 마기 마팜 마탐두기 마tung 인나 variety sudum khara adum khene aduma khanbaduma yam maru oi plus thabasi chongbase harvest se akhoi gi flash se ahum mari rakti akhoina adum lore aduga adagi hena chongbududi ka du hongdokhraga amuk thabaduna henna economy oi na khoina ahum natraga mari raktagi hena di hende akhoi gi chengum thaba loigraba akhoi gi charu se sijinnabase adum makhal ahum mari thokna adum sinaba yai direct adum ingkol da adum hapasu yare adai mulching oina sinaba yai adai vermi compost oina adum sinabasu yai adagi akhoina sidadi trial tawdriba ado moina like ta kaida yawbase akhoi gi nga gi masinjak oina sijinnabagi adum akhoina thengnei ado manipur da hauji makti tawdri ado akhoi da direct yam fajana kaino tawbose direct hapada adum fajana ingkol da adum kane haitare future prospect se sumaina lei market se adum khara hena chawkalakadaw male haidi akhoi gi consumption se yamna chengum chaba se moi gi urban food ne na hai akhoi gi fat yam low oiba dai cholesterol yam low oiba aduna demand di dum khara uprising se sum tawraga demand se sidagi sum henkalakadaw male aduna expansion khara adum tawbu yai anau chengum tharakpagi prospect yam lei akhoi sida raw material loin phangjabani profit margin adum lei magi kitang problem se risk factor yam chawi risk factor se haujikti khara bu handhare akhoi gi akhang hai tana naba yam adum khara leirabani na do risk factor do kitang mayam tana biraga tawragadi margin su adum leibani na adum anoba thagalakpa kainogi prospect yam lei haitare